ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯁꯝꯅ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯊꯤꯟꯊꯕ ꯂꯩꯇꯅ ꯃꯅꯤꯄꯨꯔꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯃꯈꯥ ꯍꯧꯔꯁꯤ꯫ ꯃꯧ ꯑꯃꯒ ꯄꯥꯈꯪ ꯑꯃꯒ ꯂꯧꯅꯔꯒ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯄꯤꯁꯤ ꯃꯧꯅꯤ, ꯃꯆꯥ ꯑꯃ ꯂꯩꯔꯦ, ꯅꯨꯄꯥꯁꯤꯅ ꯄꯥꯈꯪꯅꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯧꯅꯔꯒ ꯃꯄꯥꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯊꯥꯖꯗꯅ ꯂꯩꯁꯥꯕꯤ ꯑꯃꯃꯨꯛ ꯆꯦꯜꯂꯛꯂꯒ ꯂꯧꯅꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯏꯪꯈꯣꯜꯁꯤ ꯅꯨꯄꯥꯁꯤꯅ ꯕꯟꯗꯣꯞ ꯊꯝꯕꯤꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯣꯏꯒꯤ ꯀꯦꯁꯁꯦ꯫ ꯃꯇꯥꯡꯁꯤꯗ ꯃꯥꯏꯀꯩ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯦ, ꯅꯨꯄꯥꯒꯤ ꯁꯥꯏꯠꯀꯤꯁꯨ ꯅꯨꯄꯤ ꯁꯥꯏꯠꯀꯤꯁꯨ꯫ ꯅꯨꯄꯤꯅ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯑꯦ꯫ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ, ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯏꯁꯥꯒꯤ ꯆꯍꯤ 19 ꯁꯨꯕ ꯃꯇꯝꯗ ꯌꯨꯝ ꯄꯥꯟꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯗꯨꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯗꯕꯗꯒꯤ ꯏꯄꯥꯝꯗ ꯍꯜꯂꯛꯂꯦ꯫ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯒ ꯃꯥꯅ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯁꯤꯒ ꯃꯣꯠ ꯃꯥꯟꯅꯗꯕ ꯇꯤꯟꯅꯗꯕꯗꯣ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯍꯜꯂꯛꯑꯦꯕ꯫ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ, ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯦ꯫ ꯏꯆꯥꯗꯨꯅ ꯊꯥ 3 ꯍꯥꯏꯔꯛꯄꯗ ꯍꯜꯂꯛꯄꯅꯤ꯫ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯆꯥꯗꯨꯅ ꯊꯥ 3 ꯍꯥꯏꯔꯛ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯃꯄꯥꯝꯗ ꯍꯜꯂꯛꯄꯅꯦꯕ꯫ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯂꯧꯔꯤꯕ ꯄꯥꯈꯪꯁꯤꯅ ꯑꯩꯈꯣই ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯀꯦꯟ ꯇꯥꯏꯝ ꯃꯥꯅ ꯃꯦꯔꯦꯖ ꯇꯧꯔꯤꯕ ꯅꯨꯄꯥꯁꯦ, ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯃꯣꯏ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯍꯦꯜꯄꯔ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯕ ꯄꯥꯈꯪꯅꯦꯕ꯫ ꯑꯩꯈꯣꯏ ꯕꯕꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ, ꯕꯕꯥꯅ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯖꯩ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯩꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯗ ꯃꯥꯅ ꯑꯩꯕꯨ ꯂꯧꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯕꯕꯥꯗ ꯍꯥꯏꯖꯔꯒ ꯑꯩꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯥꯅ ꯂꯧꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯃꯒ ꯑꯩꯅ ꯐꯖꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯅꯔꯒ ꯃꯄꯥꯗ ꯍꯥꯏꯖꯔꯒ ꯂꯧꯅꯈꯤꯕ ꯄꯣꯠꯅꯦꯕ꯫ ꯍꯦꯛ ꯂꯧꯅꯕꯗꯩ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯂꯧꯅꯕꯗꯤ ꯃꯣꯏ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯀꯩꯅꯥ ꯀꯠꯂꯤ ꯏꯕꯥꯅꯤ, ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯨꯍꯣꯡꯉꯨꯔꯕꯅꯤꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯑꯗꯨꯝ ꯃꯊꯪ ꯂꯨꯍꯣꯡꯕꯗꯤ ꯀꯩꯅꯥ ꯀꯠꯄꯁꯦ ꯀꯠꯅꯩꯗꯅ, ꯑꯗꯨꯅꯤ꯫ ꯏꯃꯥ ꯕꯕꯥ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ, ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯄꯨꯔꯥ ꯏꯃꯨꯡꯁꯤ ꯄꯨꯔꯕꯅꯤ, ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡꯁꯤ ꯃꯥꯅ ꯄꯨꯔꯥ ꯄꯨꯔꯦ꯫ ꯃꯥ ꯍꯥꯟꯅ ꯅꯨꯄꯤ ꯑꯃꯗꯤ ꯆꯦꯜꯂꯝꯃꯦ꯫ ꯑꯩꯒꯤ ꯑꯍꯥꯟꯕꯩ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯦꯕ꯫ ꯏꯄꯥꯝꯗ ꯂꯩꯕ ꯆꯍꯤ 3 ꯂꯩꯔꯒ ꯏꯕꯥꯅꯤ ꯂꯧꯅꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯆꯍꯤ 3 ꯂꯩꯔ ꯃꯇꯨꯡꯗ ꯉꯁꯥꯏ ꯅꯨꯄꯥ ꯁꯦꯀꯦꯟ ꯁꯨꯕꯁꯤꯗꯤ ꯂꯧꯅꯈꯤꯕꯅꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯍꯜ ꯑꯃꯗ ꯕꯟꯗꯣꯞ ꯊꯝꯃꯒ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯇ ꯂꯥꯏꯔ ꯄꯨꯅꯩ꯫ ꯃꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤꯐꯥꯎ ꯕꯟꯗꯣꯞ ꯊꯝꯗꯣꯛꯑꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ, ꯂꯩꯇ ꯂꯥꯏꯔ, ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯁꯜꯂꯨꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯕꯟꯗꯣꯞ ꯊꯝꯃꯒ ꯁꯤꯖꯤꯟꯅꯔꯝꯃꯦꯕ꯫ ꯃꯆꯤꯠ ꯃꯆꯤꯠ ꯂꯣꯏꯅ ꯂꯧꯕꯅꯤ ꯄꯩꯁꯥꯁꯤ꯫ ꯆꯍꯤ 3 ꯃꯨꯛꯅꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯜꯂ ꯃꯇꯝꯗ ꯁꯨꯝ ꯂꯧꯕꯗꯣ, ꯃꯇꯦꯛ ꯃꯇꯦꯛ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯌꯨ, ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯌꯨ, ꯑꯗꯨꯃꯥꯏꯅ ꯃꯆꯤꯠ ꯃꯆꯤꯠ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯧꯕꯅꯦꯕ ꯆꯍꯤ ꯑꯃꯨꯛꯁꯦ꯫ ꯂꯨꯄꯥ 4,00,000 ꯂꯧꯕꯗꯨꯅ ꯁꯦꯟꯗꯣꯏꯅꯦ ꯀꯩꯅꯦ ꯂꯨꯄꯥ 3,00,000 ꯍꯦꯟꯅ ꯇꯥꯔꯦ꯫ ꯄꯨꯕꯗꯤ 4,00,000 ꯈꯛ ꯄꯨꯈ꯭ꯔꯒ ꯏꯟꯇꯔꯦꯁꯀ ꯍꯥꯞꯄꯒ 3,00,000 ꯍꯦꯟꯅ ꯇꯥꯈ꯭ꯔꯦꯕ꯫ ꯍꯟꯗ꯭ꯔꯕꯗꯤ ꯏꯪꯈꯣꯜꯁꯤ ꯂꯧꯁꯤꯜꯂꯅꯤ ꯍꯥꯏꯔꯦ꯫ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯩꯁꯥ ꯄꯨꯔꯤꯕ ꯏꯃꯨꯡꯁꯤꯅ ꯅꯣꯏꯅ ꯏꯪꯈꯣꯜꯁꯦ ꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤꯅ ꯍꯥꯏꯔꯛꯑꯦꯕ꯫ ꯑꯗꯨꯅ ꯃꯥ ꯃꯊꯟꯇꯁꯨ ꯍꯥꯏꯔꯔꯣꯏ, ꯑꯩ ꯆꯥꯕ ꯌꯥꯎꯈꯤ, ꯑꯗꯨꯅ ꯇꯪꯈꯥꯏ ꯄꯨꯊꯣꯛꯅꯁꯤ ꯑꯗꯨꯒ ꯍꯟꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯆꯥꯛꯊꯣꯡꯅꯆꯤꯡꯕ ꯃꯉꯣꯟꯗꯒꯤ ꯀꯩꯁꯨ ꯇꯥꯜꯂꯣꯏ꯫ ꯑꯩ ꯏꯃꯥ ꯏꯆꯥꯒꯤ ꯏꯔꯥꯏꯕꯛꯅꯤ, ꯑꯩ ꯀꯅꯥꯗꯁꯨ ꯇꯥꯏꯅꯔꯣꯏ,
ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯏꯕꯥꯅꯤꯁꯦ, ꯑꯗꯨꯒ ꯊꯥꯖꯗꯅ ꯃꯥꯅ ꯂꯩꯁꯥꯕꯤ ꯑꯃ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯗꯗꯤ ꯄꯨꯁꯤꯜꯂꯛꯇꯦ, ꯃꯌꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ luhongꯈ꯭ꯔꯦ꯫ ꯃꯥ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯇ ꯋꯥꯀꯠ ꯊꯥꯡꯒꯠꯇꯨꯅ ꯌꯥꯅ ꯆꯦꯔꯣꯜ ꯑꯃ ꯏꯅꯈꯤ, ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯄꯤꯕꯤꯔꯛꯈꯤꯗꯦ꯫ ꯑꯩꯅ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯃꯌꯨꯝ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯦ, ꯑꯩ ꯀꯩꯁꯨ ꯌꯦꯠꯇ꯭ꯔꯦ꯫ ꯃꯥꯒ ꯑꯩꯒꯒꯤ ꯏꯆꯥꯗꯤ ꯄꯣꯛꯇꯦ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗꯅꯤ ꯂꯩꯔꯤꯕ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯥꯒꯤ ꯁꯥꯒꯩꯗ ꯂꯣꯏ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯂꯧꯕꯤꯔꯕꯅꯤꯅ, ꯃꯥꯒꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯕꯅꯤꯅ, ꯏꯆꯥꯁꯦ ꯍꯧꯖꯤꯛ BA ꯇꯝꯃꯦ꯫ ꯏꯆꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯃꯤꯡꯗ ꯂꯩ꯫ ꯏꯕꯥꯅꯤ ꯆꯍꯤ 8 ꯂꯧꯅꯔꯝꯃꯒ ꯃꯥꯅ ꯅꯨꯄꯤ ꯊꯤꯈꯤꯕꯅꯤ꯫ ꯃꯥꯅ ꯅꯨꯄꯤ ꯊꯤꯈꯤꯕ ꯆꯍꯤ 9 ꯐꯥꯔꯦ, ꯃꯆꯥ 2 ꯂꯩꯈ꯭ꯔꯦ꯫ ꯏꯆꯥꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯁꯥꯒꯩꯗ ꯑꯣꯟꯊꯣꯛꯄꯤꯔꯣ ꯍꯥꯏꯔꯦ꯫ ꯃꯥꯒꯤ ꯃꯄꯥ ꯑꯁꯦꯡꯕꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯋꯥꯔꯧꯖꯩ꯫ ꯏꯪꯈꯣꯜꯁꯤꯗꯗꯤ ꯍꯟꯕꯤꯔꯣ, ꯏꯆꯥꯒꯤ ꯍꯥꯏꯕꯕꯨ ꯏꯪꯈꯣꯜꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯨꯄꯤꯁꯤꯅ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯑꯦꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ, ꯋꯥꯇꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤꯅ꯫ ꯅꯨꯄꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯊꯥꯃꯤꯟꯅꯁꯦꯕ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯏꯕꯥꯅꯤꯅ ꯂꯩꯇ ꯂꯥꯏꯔ ꯁꯤꯖꯤꯟꯅꯕꯅꯤ ꯏꯪꯈꯣꯜꯗꯨ ꯕꯟꯗꯣꯞ ꯊꯝꯃꯒ꯫ ꯑꯩ ꯍꯥꯏꯅꯤꯡꯕ ꯈꯔꯗꯤ ꯂꯩ꯫ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯤꯈꯤꯕꯩ ꯃꯔꯝꯁꯨ ꯂꯩ꯫ ꯑꯩ ꯕꯥꯃꯣꯟꯅꯤ, ꯏꯃꯥꯅ ꯕꯥꯃꯣꯟ ꯅꯨꯄꯤ ꯄꯥꯝꯕꯗꯩ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯂꯧꯈꯤꯕꯅꯤ ꯅꯨꯄꯤꯁꯤ꯫ ꯑꯗꯩ ꯕꯥꯃꯣꯟꯅꯤꯅ ꯃꯥꯅ ꯕꯥꯃꯣꯟ ꯄꯥꯝꯃꯦ, ꯕꯥꯃꯣꯟ ꯑꯣꯏꯔꯒꯗꯤ ꯕꯥꯃꯣꯟ ꯅꯨꯄꯤ ꯂꯧ ꯍꯥꯏꯕ꯫ ꯁꯤꯁꯦ ꯀꯩꯅꯣꯅꯤꯀꯣ, ꯀꯩ ꯍꯥꯏꯇꯥꯔꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯃꯉꯥꯟ ꯋꯥꯠꯄꯒꯤ ꯈꯨꯗꯝ ꯑꯃ ꯐꯪꯉꯦꯕ ꯁꯤ ꯋꯥꯔꯤꯁꯤꯗ ꯑꯩꯒꯤ ꯃꯣꯠꯇꯅꯤꯀꯣ꯫ ꯍꯥꯏꯗꯤ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯥꯏꯅꯉꯩ ꯃꯇꯝꯒꯤ ꯄꯣꯠ ꯑꯃ ꯄꯨꯁꯜꯂꯛꯄꯁꯦ, ꯁꯤꯁꯦ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯣꯠꯇꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯃꯥꯗꯤ ꯃꯧꯅꯤꯅ ꯌꯨꯝꯗ ꯄꯨꯁꯤꯜꯍꯟꯗꯦ꯫ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯨ ꯇꯪꯈꯥꯏ ꯑꯃ ꯌꯣꯟꯈ꯭ꯔꯕꯅꯤ꯫ ꯏꯕꯥꯅꯤꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯏꯕꯥꯅꯤꯅ ꯏꯃꯨꯡ ꯄꯨꯕꯗ ꯂꯣꯏꯈꯤꯕꯅꯤ꯫ ꯏꯪꯈꯣꯜꯁꯦ ꯃꯕꯥꯅꯤꯅꯏꯃꯨꯡ ꯄꯨꯕꯗ ꯂꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯕ꯭ꯂꯦꯝꯕꯨꯗꯤ ꯇꯧꯖꯗꯦꯕ꯫ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯂꯣꯏꯈꯤꯕꯅꯤ, ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕꯗ ꯂꯣꯏꯈꯤꯕꯅꯦꯕ꯫ ꯐꯔꯦ, ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯌꯥꯔꯒꯦ, ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯥꯞꯄꯒꯦ ꯄꯩꯁꯥꯗꯨ꯫ ꯙꯔꯃ ꯅꯠꯇꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯔꯣꯏ ꯑꯅ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯥ ꯃꯧ ꯍꯜꯂꯛꯄꯤ, ꯃꯆꯥ ꯂꯩꯔꯕꯅꯤꯅ, ꯑꯩꯅ ꯄꯥꯈꯪꯅꯤꯅ ꯃꯧ ꯂꯧꯔꯨꯕꯗꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ, ꯁꯃꯥꯖꯗꯒꯤ ꯇꯣꯉꯥꯟ ꯇꯥꯈꯤ꯫ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯧ ꯂꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯃꯤ ꯋꯥ ꯉꯥꯡꯅꯕꯁꯤ ꯈꯔꯁꯨ ꯀꯜꯂꯤꯗꯅꯀꯣ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯁꯃꯁ꯭ꯌꯥ, ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯕꯤꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨ ꯄꯨꯁꯜꯂꯒ ꯃꯌꯥꯝ ꯃꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯕ ꯐꯤꯂꯤꯡꯁ ꯃꯌꯥꯝꯗꯣ ꯃꯥꯅ ꯄꯥꯎꯗꯝꯕꯅꯦꯕ꯫ ꯁꯃꯥꯖꯇꯒꯤ ꯇꯣꯉꯥꯟ ꯇꯥꯈꯤ, ꯃꯤꯅꯣꯛ ꯃꯩꯁꯥ, ꯏꯃꯨꯡꯒꯤ ꯁꯥꯒꯩꯒꯤ ꯃꯤꯋꯥ ꯃꯩꯁꯥ ꯌꯥꯝꯅ ꯂꯥꯡꯈꯤ꯫ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯩꯁꯥꯕꯤ ꯑꯃꯃꯨꯛ ꯂꯧꯈꯤꯕꯅꯤ ꯑꯩꯅ꯫ ꯃꯌꯥꯝꯗꯣ ꯑꯗꯨ ꯅꯪ ꯃꯧ ꯂꯧꯕ, ꯑꯗꯨ ꯄꯥꯈꯪ ꯅꯪꯅ ꯃꯧ ꯂꯧꯔꯒ ꯀꯔꯤ ꯀꯥꯟꯅꯕ, ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯅꯪ ꯂꯩꯁꯥꯕꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯁꯥꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄ ꯃꯌꯥꯝꯗꯣ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯃꯥꯁꯦ ꯄ꯭ꯔꯦꯁꯔ ꯑꯣꯏꯗꯅ ꯂꯩꯁꯥꯕꯤꯁꯦ ꯂꯧꯈꯤꯕꯅꯦꯕ꯫ ꯅꯛꯁꯤꯟꯅꯕ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦ ꯏꯕꯥꯅꯤ, ꯑꯗꯨꯕꯨ ꯋꯥꯃꯤꯟꯅꯔꯛꯄꯅꯤꯅ ꯑꯩꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯃꯥꯕꯨ꯫ ꯋꯥꯃꯤꯟꯅꯔꯛꯄ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯀꯥꯎꯕꯗꯤ ꯂꯩꯇꯕꯗꯣ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗ꯫ ꯑꯗꯨꯝ ꯑꯋꯥꯕ ꯀꯌꯥ, ꯂꯩꯇ ꯂꯥꯏꯔ ꯀꯌꯥ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯔꯛꯈꯤꯕ, ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯣꯏꯅꯔꯛꯈꯤꯕ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦꯕ꯫ ꯍꯣꯏ, ꯄꯩꯁꯥꯗꯨ ꯑꯩ ꯍꯥꯞꯄꯒꯦ, ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏ, ꯍꯤꯡꯒꯣꯜ ꯍꯟꯕꯒꯤ ꯄꯩꯁꯥꯗꯨ ꯃꯥ ꯑꯗꯨꯝ ꯍꯥꯞꯀꯦꯅ ꯑꯗꯨꯝ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯩꯌꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅꯀꯣ꯫ ꯅꯨꯄꯥꯒꯤ ꯃꯇꯩꯃꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦꯗ, ꯏꯅꯥꯎꯅꯨꯄꯥꯁꯦ ꯆꯪꯒꯅꯨ ꯅꯕꯥꯅꯤꯁꯦ, ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯩ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯩꯅ꯫ ꯑꯗꯨꯗꯩ
ꯃꯌꯥꯝꯅ ꯀꯩꯅꯥ ꯀꯠꯂꯦ꯫ ꯑꯩ ꯅꯨꯄꯥꯅ ꯄꯥꯝꯕꯣꯝ ꯇꯤꯡꯉꯒ ꯂꯧꯍꯟꯈꯤꯕꯅꯤ꯫ ꯌꯨꯝꯗꯗꯤ ꯄꯨꯁꯟ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯗ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ꯫ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯄꯤꯗꯣꯏꯅꯣ? ꯃꯥꯅ ꯄꯤꯒꯦ ꯍꯥꯏꯔꯤꯁꯦ? ꯃꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯆꯥꯕꯅꯤ꯫ ꯁꯣꯝꯒꯤꯁꯨ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯁꯔꯨꯛ ꯌꯣꯜꯂꯒ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯕꯥꯅꯤꯅ ꯅꯨꯄꯤꯁꯤꯒꯤ ꯕꯗꯅꯥꯝ ꯊꯝꯃꯒ ꯆꯥꯃꯤꯟꯅꯔꯦ, ꯆꯞ ꯃꯥꯟꯅꯔꯦ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯃꯆꯥ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ꯫ ꯑꯣꯏꯔꯣꯏ꯫ ꯃꯥꯅ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅ ꯄꯉꯥꯡ ꯉꯥꯡꯉꯤꯅꯤ, ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯁꯤꯒꯤ ꯊꯣꯛꯄ ꯊꯕꯛ ꯁꯨꯕ ꯅꯠꯇꯦ ꯁꯤꯅꯦꯕ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯇꯩꯃꯁꯤꯅ ꯍꯥꯏꯁꯦ꯫ ꯉꯁꯥꯏꯒꯤ ꯃꯅꯥꯎꯄꯥ, ꯃꯥꯒꯤꯗꯤ ꯃꯅꯥꯎꯄꯥ ꯊꯣꯛꯑꯦ ꯅ ꯄꯩꯁꯥ ꯇꯪꯈꯥꯏ ꯄꯨꯊꯣꯛꯀꯦꯅ ꯍꯥꯏꯗꯣ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ, ꯃꯥ ꯁꯤꯒꯤ ꯊꯣꯛꯄ ꯅꯠꯇꯦ, ꯑꯗꯨꯅ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯅꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯃꯇꯩꯃꯗꯨꯅ꯫ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ, ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯠꯄꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯈꯪꯅꯩ, ꯃꯧ ꯍꯜꯂꯛꯄꯤꯅꯤ꯫ ꯏꯃꯥꯟꯅꯕꯤꯗꯨꯅ ꯁꯦꯝꯕꯅꯤ ꯃꯥꯁꯦ꯫ ꯑꯗꯨꯒꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯦ꯫ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯈꯪꯉꯛꯏ ꯏꯃꯥꯟꯅꯕꯤ ꯃꯧꯗꯨꯒꯁꯨ ꯃꯥꯒ ꯀꯣꯏꯅꯔꯝꯃꯤ ꯍꯥꯏꯕ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯆꯦ ꯁꯥꯔꯒ ꯐꯥꯎ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯈꯪꯕꯅꯤ ꯑꯩ ꯀꯣꯏꯕ꯫ ꯃꯥꯅ ꯍꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯍꯜꯂꯤ ꯀꯩꯒꯤꯅꯣ? ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ, ꯎꯅꯩ, ꯊꯕꯛ ꯆꯠꯃꯤꯟꯅꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ, ꯍꯦꯛꯇ ꯐꯨꯏ꯫ ꯅꯨꯄꯤꯁꯤꯒ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦ, ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯨꯏꯕ꯫ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯏꯃꯨꯡ ꯄꯨꯕꯅꯤ, ꯑꯩ ꯀꯔꯤꯒꯤ ꯂꯧꯕꯤꯔꯝꯃꯤꯕꯅꯣ? ꯑꯩ ꯑꯣꯏꯅ ꯋꯥ ꯂꯣꯏꯁꯤꯟꯅꯖꯔꯒꯦ, ꯑꯩ ꯄꯦꯟꯗꯕ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯝꯕꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ꯫ ꯍꯥꯏꯗꯤ ꯋꯥꯔꯤꯁꯤ ꯀꯦꯁꯁꯤ ꯌꯥꯝ ꯂꯨꯔꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅꯀꯣ꯫ ꯄꯦꯟꯗꯕ ꯀꯌꯥꯗꯤ ꯂꯩ, ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯒꯤ ꯆꯥꯛꯊꯥꯛ ꯇꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯏꯪꯈꯣꯜꯗꯨ ꯃꯕꯥꯅꯤꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥꯗꯨ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯄꯨꯊꯣꯛꯎ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ, ꯇꯪꯈꯥꯏ ꯍꯥꯞꯄꯨ ꯍꯥꯏꯕꯅꯦꯕ꯫ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦꯕ꯫ ꯍꯥꯏꯗꯤ ꯃꯕꯥꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯏꯪꯈꯣꯜꯁꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯕꯟꯗꯣꯞ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨ ꯃꯥꯁꯨ ꯆꯥꯕ ꯌꯥꯎꯕ, ꯃꯥꯁꯨ ꯆꯥꯕ ꯌꯥꯎꯕꯅꯤꯅ ꯁꯤꯖꯤꯟꯅꯕꯅꯤꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯨꯊꯣꯛꯅꯁꯤ ꯍꯥꯏꯕꯁꯤ ꯌꯥꯐꯝ ꯊꯣꯛꯄꯅꯦꯕꯀꯣ꯫ ꯑꯗꯣ ꯅꯨꯄꯥꯒꯤ ꯏꯪꯈꯣꯜꯁꯨ ꯃꯆꯦꯠ ꯑꯃ ꯌꯣꯟꯗꯨꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯈ꯭ꯔꯦ ꯃꯕꯥꯅꯤꯅ꯫ ꯅꯨꯄꯤꯁꯤꯒꯤ ꯈꯛꯇ ꯅꯠꯇꯦ, ꯅꯨꯄꯥꯁꯤꯒꯤꯁꯨ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯇꯪꯈꯥꯏ ꯑꯃꯒ ꯌꯣꯜꯂꯒ ꯃꯕꯥꯅꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯈ꯭ꯔꯦꯕ꯫ ꯑꯗꯨꯅꯕꯨ ꯅꯨꯄꯤꯁꯤꯅꯁꯨ ꯂꯣꯏꯅ ꯄꯨꯊꯣꯛꯎ ꯍꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨ ꯃꯔꯝꯒꯤꯅꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯏꯪꯈꯣꯜ ꯍꯟꯕ ꯃꯇꯝꯗ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯨꯊꯣꯛꯅꯁꯤ ꯍꯥꯏꯔꯤꯁꯦ, ꯁꯤ ꯃꯔꯝꯁꯤꯒꯤ ꯑꯣꯏꯔꯝꯃꯦꯕ꯫ ꯂꯣꯏꯁꯤꯟꯅꯕ ꯅꯥꯏꯔꯣ ꯅꯨꯄꯤꯁꯤꯒꯤ ꯄꯨꯟꯁꯤ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯁꯥꯟꯇꯤ ꯑꯣꯏꯖꯗ꯭ꯔꯦ, ꯃꯥꯁꯨ ꯋꯥꯔꯦ꯫ ꯃꯧꯒ ꯄꯥꯈꯪꯒ ꯂꯧꯅꯕꯁꯤ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯗꯦ꯫ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯗꯦ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯃꯥꯖꯁꯤꯗ ꯄꯥꯈꯪ ꯑꯃꯅ ꯃꯧ ꯆꯦꯜꯂꯛꯄꯗ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯩꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯇꯦ, ꯂꯧꯁꯟꯅꯤꯡꯗꯦꯕ꯫ ꯁꯤꯗꯤ ꯑꯗꯨꯝ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯦꯕ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕꯅꯤꯅ ꯀꯨꯏꯅ ꯆꯠꯇꯦ, ꯍꯦꯛꯇ ꯀꯥꯏꯅꯕꯗ ꯇꯥꯔꯛꯏ꯫ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯕꯅꯤꯅ, ꯃꯃꯥ ꯃꯄꯥꯅꯒꯤ ꯃꯇꯦꯡ ꯁꯞꯄꯣꯔꯠ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯩꯔꯒꯁꯨ ꯀꯥꯏꯅꯕꯗ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ꯫ ꯃꯈꯣꯏꯒꯤꯁꯨ ꯁꯤꯃꯛꯅꯦꯕ ꯇꯧꯔꯤꯁꯦ, ꯃꯣꯏꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ꯫ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯊꯟꯇ ꯇꯥꯔꯛꯄꯗꯨ ꯈꯥꯡꯕ ꯉꯝꯃꯛꯇꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯃ ꯂꯧꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ, ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯟ ꯇꯥꯅ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯌꯥꯔꯤꯕ ꯃꯈꯩ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯒꯗꯕ ꯊꯕꯛꯁꯤ ꯇꯧꯗꯕꯅ ꯐꯩ꯫ ꯄꯥꯈꯪꯅꯁꯨ ꯃꯧ ꯍꯜꯂꯛꯄꯤ, ꯃꯆꯥ ꯆꯦꯟꯕꯤ ꯅꯨꯡꯁꯤꯔꯨꯅꯨ, ꯃꯧꯅꯁꯨ ꯄꯥꯈꯪ ꯅꯨꯡꯁꯤꯔꯨꯅꯨ, ꯁꯥꯟꯇꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯐꯪꯉꯣꯏ ꯍꯥꯏꯕ ꯄꯔꯥꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯇꯝꯖꯗꯣꯏꯁꯦ꯫ ꯑꯗꯨꯅ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ, ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯗꯨꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯝꯗꯨꯅ
ꯈꯪꯗꯕ ꯀꯌꯥ ꯈꯪꯉꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯈꯪꯗꯕ ꯀꯌꯥꯕꯨꯁꯨ ꯃꯤꯠ ꯃꯥꯏ ꯁꯤꯡꯅꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯅꯤ꯫